Lamdam asida leiriba luchingba sing yauna lupsingna ama toina punsinba ngamdaba lingzel manadaba amaga muknabana haukraba chahi kayadagi hauduna thengkhang kayada hanjin Manipurna awaba tabani haina Coalition for Indigenous Rights Campaign gi President Thokchom Somorendro na phongdorakli Wafamasi Coalition asina senduna pangthokiba Manipurna British ki makhutagi ningtambagi humfutra nipalak shuba Manipur Independence Day gi thoramda phongdokhibani Imphal East District ki manung chanba kaibi manaching da pangthokiba thoramadu Somorendro na maning tamba leba amada leiriba miyamna phangfam thokpa right khudimak phangnaba tungi chaukhatpa amadi masak thokpa Manipur ama ohenaba honaba mathau tai Masigidamak ngasigi mirol sing mapungoina luchingba sing yauna lup khudimakna amaga muknabagi wakhalon thadoklaga lingzen manana amata oina punsunbagi tangai fadaba du lakle thoramadu da pakhang bagi pafal yekpa firal chingkhatki loinana lamdam asida leiriba lup kayagi mihud sing yauna miyamna saruk yakhi Sheng na pusing chena thabak to basi hamno neme jikti handare chindana ama khutna ama wakhan nama habang nama masiri ne khoi ki leba khunai ngasi tam tam na kai theri bise akhoi ki khunai kai khiba lingjen mana tab oi khiba ngakani hujik so khoi mayen mungnari CSO mase mungnari politician mase mungnari lingjen mana mai wakhal leite suk chirba matam masida leba ki wakhan masira mata khande jik politician me amina ide isa khudima sina khudima khunai se kannagi demakta lingjen mana ba wakhan mana ba pukchen mana amadi thamoi sengna lebak ru thabuk tawa mathok tai natragadi khunaisi mutkhirgani Manipurna British ki makhutagi ningtamba hanjinkhiba humfutra nipan shuba ningtamna met Jiribam district tasu pangthokrai thoramadu the Coalition of Indigenous Rights Campaign sarka Manipur gi mitheng makhada Harikon District Council Jiribam Desam District Council Jiribam amadi Women's Association for Socio-Economic and Development waset na punna senduna Jiribam gi Babupura da leiba Harikon office da pafal yekpa firal chingkhatuna pangthokhi thoramaduga mari leinana Harikon District Council Jiribam gi President Sanjam Sainik Nahai British na Kanglaipak Manipur asibo loilam chalam laba matung haukiba 14 August 1947 ki ahing nongyaida Manipur thadoktuna chatki hariba numit asibo Kanglaipak Manipur na ningtamba phangkiba numit haina pangthoktuna lakli Kanglaipak Manipur asi British na thadoklam laba matung Southeast Asia da maningtamna chahi ani maromdom masagi constitution leizaba ningkha tamba leibak ama oiramki Matamaduki ahalaman singna Kanglaipak Manipur asibo ngak senduna tungi mirol gidamak thambiramba adugom ngasigi mirol nasu tungi mirol gidamak iraibak ifurup asi kanduna thamba tangai fade August ki tangtra mari jai parvan numit asida chahi kudingi pangthokna lakpagum dak chahi gi su Harikon district Jiribam Desam Jiribam council amadi wasek ka khosam naraga punna papal jekpa ogi ningtam phiral chingkhat chari tamamada 1947 British na ogi Manipur se loilam chalam laba matungda 1947 da British na ogi Iraibak Manipur sana laibak asi thado maga chakra matungda ogi lamdam asi ningkha tamna tamadugi ogi ipaipu thongna paraba ogi ipaipu singna laibak asi ngak senduna biramani ipaipu na thambiramba ningkha tambagi wakhalna do oji akoi hawgol liba generation na masi kaupade haibasi message se mayam te pijage